Hello ma'am, ahánmꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ. ꯀꯃꯥꯏꯅ ꯇꯧꯕ ꯋꯥꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯣꯛꯄ ꯋꯥꯔꯤ ꯑꯁꯦꯡꯕꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ. ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯊꯣꯛꯄ ꯃꯇꯝꯗ ꯀꯦꯁ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯕꯨ ꯂꯤꯗꯕ ꯌꯥꯗꯦꯕ. ꯐꯠꯇꯕꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦꯕ ꯍꯧꯖꯤꯛ ꯈꯪꯕ꯭ꯔꯥ ꯂꯝꯗꯝꯁꯤꯗ. ꯀꯃꯥꯏꯅ ꯍꯦꯟꯒꯠꯂꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯗꯤ ꯃꯤꯠꯅ ꯎꯕꯗꯤ ꯊꯦꯡꯅꯕ ꯑꯔꯥꯏꯕꯅꯦꯕꯀꯣ. ꯃꯤꯠꯅ ꯎꯗꯕ ꯃꯌꯥꯝ ꯑꯃ ꯁꯤꯁꯨ ꯈꯪꯗꯕ ꯌꯥꯗꯦꯕ. ꯑꯗꯨꯗꯤ ꯃꯦꯝ ꯋꯥꯔꯤꯁꯤ ꯍꯧꯔꯁꯤ. 2015-16 ꯁꯤꯒꯤ ꯃꯇꯝ ꯑꯣꯏꯗꯣꯏꯅꯤ. 2015-16 ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯂꯩꯔꯀꯥꯟꯗ ꯀ꯭ꯂꯥꯁ 6ꯇꯒꯤ ꯔꯤꯒꯨꯂꯔꯗ ꯂꯥꯏꯔꯤꯛ ꯇꯝꯃꯦꯕ ꯈꯪꯕ꯭ꯔꯥ. ꯑꯗꯨꯀꯥꯟꯗ ꯑꯩꯁꯦ ꯌꯨꯝꯗ ꯂꯥꯛꯀꯥꯟꯗ ꯑꯉꯥꯡꯁꯦ ꯇꯨꯏꯁꯟ ꯇꯧꯋꯦꯕ. ꯑꯉꯥꯡꯁꯦ ꯇꯨꯏꯁꯟ ꯇꯧꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯟꯁꯤꯡ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤꯀꯣ. ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯕ ꯂꯣꯏ ꯂꯩꯃꯤꯟꯅꯩꯕꯀꯣ. ꯂꯩꯀꯥꯏ ꯏꯆꯟꯁꯤꯡ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯑꯃ ꯇꯨꯏꯁꯟ ꯇꯧꯕꯤꯌꯣꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯣꯅ ꯑꯩꯅ ꯃꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯥꯛꯑꯦꯕ ꯈꯪꯕ꯭ꯔꯥ. ꯑꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯝꯃꯦ ꯃꯥꯁꯨ ꯑꯩꯁꯨ ꯌꯥꯝ ꯆꯝꯃꯦꯕ ꯈꯪꯕ꯭ꯔꯥ. ꯑꯩꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏꯗꯒ ꯋꯥ ꯂꯣꯠꯄ ꯍꯩꯕ ꯑꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯗꯒ ꯋꯥ ꯂꯣꯠꯄ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦꯕ. ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯣꯛꯈꯤ ꯇꯧꯔꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯑꯆꯨꯝꯕ ꯉꯥꯡꯖꯕ ꯃꯤꯅꯦꯕ ꯍꯥꯏꯔꯗꯤ. ꯍꯣꯏ ꯁꯤꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯅꯤ. ꯑꯗꯨ ꯋꯥꯔꯤꯁꯤ ꯃꯈꯥ ꯆꯠꯊꯔꯁꯤ. ꯑꯗ ꯑꯩꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯨꯏꯁꯟ ꯇꯧꯋꯦꯕ. ꯑꯩꯅ ꯇꯨꯏꯁꯟ ꯇꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯩꯈꯣꯏ ꯏꯆꯟꯁꯤꯡ ꯊꯣꯛꯏꯅꯦꯕ. ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯑ ꯂꯣꯏꯔꯦ. ꯑꯗꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯣꯟꯁꯦ ꯅꯝꯃꯒ ꯁꯨꯝ ꯌꯦꯡꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ. ꯐꯣꯟꯁꯦ ꯅꯝꯃꯒ ꯁꯨꯝ ꯌꯦꯡꯃꯤꯟꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯚꯤꯗꯤꯑꯣꯒ ꯂꯩꯗ ꯀꯥꯞꯅꯕꯒꯤ ꯅꯣꯡꯃꯩꯒ ꯃꯇꯦꯛ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗꯗꯤ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯨꯝ ꯁꯨꯝ ꯌꯦꯡꯉꯦꯕ. ꯃꯥꯁꯨ ꯏꯆꯟꯅꯨꯄꯤꯅꯦꯕ. ꯀꯃꯥꯏꯅ ꯐꯣꯟ ꯄꯥꯏꯔꯒ ꯁꯨꯝ ꯌꯦꯡꯃꯤꯟꯅꯕ. ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯥꯏꯔꯤꯛꯁꯨ ꯂꯩꯔꯤꯅꯤꯀꯣ ꯅꯥꯀꯟꯗ. ꯐꯣꯟꯁꯨ ꯄꯥꯏꯔꯒ ꯁꯨꯝ ꯌꯦꯡꯉꯤꯅꯤ ꯄꯣꯊꯥꯕ ꯑꯣꯏꯅ. ꯑꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯗꯥꯏꯔꯦꯛ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤꯀꯣ. ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯁꯤꯟꯕꯤꯕ. ꯁꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯍꯌꯦꯡꯋꯥꯏ. ꯁꯤꯒꯤ ꯆꯦꯅꯦꯜ ꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯩ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯛꯀꯗꯣꯏꯅꯤ. ꯃꯌꯥꯝꯅ ꯁꯤꯁꯨ ꯈꯪꯕꯤꯌꯨ. ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯨꯏ. ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯗꯕ ꯃꯌꯥꯝꯁꯦ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯦꯕ. ꯇꯞ ꯍꯧꯔꯛꯀꯗꯣꯏꯅꯤ. ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯌꯥꯝ ꯂꯤꯔꯛꯈꯤꯅꯤ. ꯋꯥꯠꯂꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩ ꯂꯤꯔꯛꯀꯗꯣꯏꯁꯤ. ꯑꯗꯨꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯏꯉꯩꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯊꯦꯛ ꯂꯣꯡꯊꯣꯔꯛꯄꯗꯨꯅꯤ. ꯊꯦꯛ ꯂꯣꯡꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯂꯥꯏ ꯇꯣꯡꯕꯒꯤ ꯇꯥꯏꯞꯇ ꯇꯧꯈꯠꯂꯛꯄꯗꯨꯅꯤꯗ. ꯍꯦꯛꯇ ꯐꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯦꯡꯒ ꯆꯠꯇꯅ ꯉꯁꯥꯏꯒꯤ ꯂꯣꯡꯊꯣꯛꯇꯅ ꯇꯧꯈꯠꯂꯛꯄꯗꯨꯅꯤ ꯁꯞꯇ꯭ꯔꯁꯦ. ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯂꯋꯥꯏ ꯁꯝꯁꯦ ꯆꯞ ꯌꯨꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯇꯞ ꯄꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦꯕ. ꯀꯔꯤꯅꯣ ꯀꯥꯏꯅ ꯇꯧꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ. ꯀꯃꯥꯏꯅ ꯇꯧꯔꯛꯏꯗꯣ ꯉꯥꯛꯇꯪ ꯀꯩꯅꯣꯁꯦ ꯀꯣꯛꯂꯨ ꯁꯝꯂꯥ ꯆꯞ ꯌꯨꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯊꯪ ꯃꯥꯡꯕ ꯀꯔꯤ ꯇꯧꯔꯤꯁꯤꯕꯣ. ꯑꯗꯩꯗꯤ ꯃꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯧꯁꯤꯜꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯦ ꯐꯛ ꯑꯝꯇ ꯐꯖꯅ ꯍꯤꯞꯍꯜꯂꯦ. ꯐꯛ ꯑꯝꯇ ꯐꯖꯅ ꯍꯤꯞꯍꯜꯂꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯂꯥꯏꯅꯤꯀꯣ ꯃꯉꯣꯟꯗ ꯇꯣꯡꯉꯛꯏꯁꯦꯀꯣ. ꯑꯗꯒꯤꯗꯤ ꯋꯥꯔꯤꯒꯥꯁꯦ ꯁꯥꯔꯛꯑꯦꯀꯣ. ꯋꯥꯔꯤꯒꯥꯁꯦ ꯍꯦꯂꯣꯏꯅꯤꯀꯣ ꯇꯣꯡꯉꯛꯏꯁꯦ. ꯁꯤ ꯑꯁꯦꯡꯕꯅꯤꯀꯣ. ꯍꯦꯂꯣꯏꯅꯤꯀꯣ ꯇꯣꯡꯉꯛꯏꯁꯦ ꯃꯉꯣꯟꯗ. ꯑꯗꯨꯀꯥꯟꯗ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯍꯦꯂꯣꯏꯁꯤꯅ ꯍꯥꯏ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏ ꯁꯤꯒꯤ ꯅꯥꯀꯟꯗ ꯃꯥꯏꯕ ꯑꯃ ꯂꯩꯕꯅꯦ. ꯑꯗꯨ ꯀꯧꯔꯣ. ꯑꯉꯥꯡꯅꯤꯀꯣ ꯃꯥꯅ ꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯁꯦ. ꯑꯉꯥꯡꯅꯤꯀꯣ ꯄꯥꯈꯪꯉꯤꯅꯤꯀꯣ. ꯆꯞ ꯆꯥꯅ ꯍꯥꯏꯔꯤꯅꯤꯀꯣ. ꯌꯨꯝꯒꯥꯁꯦ ꯆꯞ ꯆꯥꯅ ꯑꯦꯛꯖꯦꯛ ꯄꯣꯏꯟꯁꯤꯐꯥꯎ ꯍꯥꯏꯔꯤꯅꯤꯀꯣ. ꯃꯌꯥꯝ ꯃꯥ ꯑꯟꯀꯟꯁꯤꯌꯁ ꯑꯃꯗꯅꯦꯕ ꯃꯥ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯃꯆꯥꯁꯦ. ꯑꯗꯣ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯁꯤꯡꯁꯤꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦꯕ ꯃꯥꯅ ꯉꯥꯡꯉꯛꯏꯁꯦ. ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ. ꯃꯥꯅ ꯃꯥꯏꯕꯅꯦꯅ ꯇꯥꯛꯏꯕ
ꯀꯧꯔꯨꯆꯣꯅ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯉꯥꯡꯅꯦꯕ ꯈꯪꯉꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯏꯁꯣꯔꯗꯨꯅ ꯍꯥꯏꯕꯅꯤꯅ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯏꯟꯕ ꯇꯥꯕꯅꯤꯅ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨ ꯃꯇꯨꯡ ꯏꯟꯅ ꯀꯧꯔꯨꯔꯦ ꯑꯉꯥꯡꯁꯦ ꯑꯗꯨꯀꯥꯟꯗ ꯑꯉꯥꯡꯁꯤꯅ ꯂꯥꯏꯊꯧ ꯇꯧꯔꯦꯕ ꯈꯪꯕ꯭ꯔꯥ ꯂꯥꯏꯊꯧ ꯇꯧꯔꯀꯥꯟꯗ ꯋꯥꯔꯤꯒ ꯁꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯒꯤ ꯇꯥꯏꯞꯇꯒ ꯋꯥꯔꯤ ꯁꯥꯟꯅꯩꯑꯕ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗ ꯑꯗ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯡ ꯑꯩꯁꯨ ꯃꯕꯨꯡ ꯊꯣꯛꯑꯦ ꯑꯗꯣ ꯑꯇꯣꯞꯄ ꯃꯕꯨꯡꯁꯨ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯈꯔ ꯍꯦꯟꯅ ꯅꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯒ ꯐꯥꯒꯤ ꯇꯧꯋꯦꯕ ꯂꯥꯏꯗꯨꯗ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯁꯝꯁꯦ ꯈꯤꯇ ꯁꯪꯍꯟꯕꯤꯔꯝꯃꯨ ꯀꯥꯏ ꯗꯥꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯒꯤ ꯇꯥꯏꯞꯇ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯥꯏꯗꯨꯅ ꯃꯤꯗꯨꯗ ꯈꯨꯇꯣꯝꯕꯤ ꯊꯤꯜꯂꯒꯀꯣ ꯑꯁ ꯑꯦꯛꯁꯟꯒ ꯇꯧꯖꯥꯠꯅꯤ ꯅꯪ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯁ ꯌꯥꯝ ꯐꯖꯍꯜꯂꯦ ꯄꯨꯔꯥ ꯂꯥꯏꯗꯨꯅꯅꯤꯀꯣ ꯇꯣꯡꯉꯒ ꯗꯥꯏꯔꯦꯛ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯏꯉꯩꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯃꯣꯏ ꯃꯃꯥ ꯃꯄꯥꯁꯦ ꯀꯧꯁꯤꯜꯂꯒꯀꯣ ꯑꯗꯒꯤꯗꯤ ꯑꯉꯥꯡꯗꯣ ꯀꯧꯔꯀꯥꯟꯗ ꯃꯥꯅ ꯂꯥꯏꯊꯧ ꯇꯧꯔꯀꯥꯟꯗ ꯇꯩꯔꯦꯟ ꯃꯅꯥ ꯈꯔ ꯍꯦꯜꯂꯛꯑꯣꯅ ꯍꯥꯏ ꯑꯃꯝꯕꯗꯨꯗ ꯊꯣꯛꯄꯒꯤ ꯀꯤꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯃꯝꯕꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠꯂꯒ ꯍꯦꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯇꯩꯔꯦꯟ ꯃꯅꯥ ꯉꯁꯥꯏꯒꯤ ꯀꯤꯈ꯭ꯔꯦꯕ ꯊꯨꯛꯀꯠꯄ ꯄꯥꯈꯠꯄ ꯂꯩꯌꯦꯕ ꯀꯅꯥꯅ ꯀꯤꯔꯣꯏꯕ ꯅꯪ ꯀꯅꯥꯒꯨꯝ ꯂꯥꯏꯔꯤꯛ ꯇꯥꯏꯉꯥꯏ ꯊꯦꯛꯂꯣꯡ ꯊꯣꯛꯑ ꯇꯧꯔꯛꯑꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯒ ꯁꯝꯃꯅꯥꯒꯗꯣ ꯐꯥꯔꯒ ꯀꯤꯒꯅꯤ ꯅꯣꯏ ꯉꯁꯥꯏꯒꯤ ꯇꯩꯔꯦꯟ ꯃꯅꯥ ꯍꯦꯛꯄ ꯆꯠꯂꯦꯗꯅ ꯇꯩꯔꯦꯟ ꯃꯅꯥꯁꯦ ꯍꯦꯛꯑꯒ ꯍꯜꯂꯛꯑꯀꯥꯟꯗ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯂꯥꯏꯁꯤꯒ ꯑꯗꯨꯒ ꯃꯣꯏ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯐꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯕ ꯍꯜꯂꯛꯀꯥꯟꯗ ꯃꯊꯧ ꯃꯉꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯝꯃꯀꯥꯟꯗ ꯂꯥꯏꯊꯧ ꯇꯧꯕꯁꯤ ꯂꯣꯏꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯦ ꯑꯉꯥꯡꯁꯤꯅꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒ ꯑꯩꯈꯣꯏꯒ ꯌꯨꯝꯁꯦ ꯀꯩꯅꯣꯅꯦꯕ ꯁꯣꯔꯣꯛꯁꯤꯒꯤ ꯋꯥꯡꯃꯅꯦꯕ ꯈꯪꯕ ꯑꯣꯄꯣꯖꯤꯠꯅꯦꯕ ꯗꯥꯏꯔꯦꯛ ꯑꯣꯄꯣꯖꯤꯠꯅꯦꯕ ꯈꯪꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯨꯀꯥꯟꯗ ꯋꯥꯔꯤꯁꯦ ꯁꯥꯟꯅꯩ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯦ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯀꯣ ꯑꯗ ꯏꯅꯥꯎ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯨꯃꯥꯏꯅ ꯅꯪ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯀꯧꯋꯦꯕ ꯑꯩꯈꯣꯏꯅ ꯃꯥꯏ ꯃꯃꯤꯡꯁꯦ ꯀꯧꯔꯀꯥꯟꯗ ꯑꯩꯅ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯥꯏꯁꯤꯕꯨ ꯂꯩꯕ꯭ꯔꯥ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯅ ꯁꯨꯝ ꯍꯪꯉꯤꯅꯦꯕ ꯖꯁ ꯃꯉꯣꯟꯗ ꯇꯦꯁ ꯇꯧꯕ ꯈꯛꯇꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯍꯦꯜꯂꯦ ꯃꯣꯏꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ ꯃꯣꯏꯗꯤ ꯄꯨꯔꯥ ꯒ꯭ꯌꯥꯟ ꯀꯔꯤꯝ ꯂꯩꯇ꯭ꯔꯤꯕ ꯁ꯭ꯇꯦꯖꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯍꯥꯏꯕ ꯑꯉꯥꯡ ꯂꯩ ꯈꯣꯠꯂꯦꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯝ ꯂꯥꯏ ꯌꯥꯝ ꯅꯤꯡꯉꯤꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯁꯤ ꯏꯁꯣꯔꯁꯤ ꯇꯧꯔꯒ ꯏꯁꯣꯔꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯐꯅꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯐꯅꯕ ꯊꯕꯛ ꯀꯌꯥꯝ ꯇꯧꯁꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯜꯂꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯊꯧꯔꯝ ꯇꯧꯁꯤꯅꯦ ꯑꯩꯁꯨ ꯑꯩ ꯌꯥꯝ ꯅꯤꯡꯕ ꯃꯤꯅꯤꯅꯦ ꯅꯪ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯈꯣꯠꯂꯦ ꯅꯪꯗꯤ ꯌꯥꯝ ꯈꯪꯕ ꯍꯩꯕ ꯃꯤ ꯑꯃ ꯍꯩꯔꯦ ꯀꯥꯏꯅ ꯑꯩꯁꯦ ꯈꯜꯂꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯅꯨꯃꯤꯠꯇꯣ ꯍꯜꯂꯛꯑꯦ ꯅꯨꯄꯤꯗꯨꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯧꯔꯝꯗꯣ ꯂꯣꯏꯔꯝꯃꯀꯥꯟꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯍꯜꯂꯛ ꯄꯣꯊꯥꯔꯦ ꯃꯌꯥꯝꯁꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯁꯤꯁꯦ ꯍꯥꯟꯅ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯀꯥꯟꯗ ꯂꯥꯁꯇ ꯉꯁꯥꯏꯒꯤ ꯂꯥꯏꯁꯤ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯂꯩꯔꯝꯗꯣꯏꯅꯤ